War on drugs ki sarukama oina ngasi ayuk anganba nongalamdaida Imphal East Police ki anti-drug special team amadi yadagi apunba team amana uruf Kangtha Kairao amadi Kiam Gaida Chatakiba operation amada Nupi ama Yaona Meeoi ahum drug Jali not amadi Jali not chabada sizinaba potlam Kayaga Loinana fari tawdogadu sob case manga da haptuna thamlamba heroin kaya fagat pangamle Higok masugi sob case ahum da hablamba heroin gram kuntraga taruk amadi angangba machugi sob case ani da hablamba heroin gram kunga mari punna heroin gram humpu WY tablet lising ahum ga chamapan humpu tara Redmi smartphone ama ahangba vel chaniga marfu taruk lupa chonga chatpigi sasinaba Jali not bundle kunga taruk Jali not sing adu sabada sizinaba sit chamaga ama yauna tongan ba potlam kaya fagat pangamle hari Panbayay, sasinaba chamanga chatpi bundle sing adu bundle lamada chamanga chatpi chama yauri.